अहानबदा मरुअब पाव चीफ मिनिस्टर यूनांग खेमचाना लिटान पुलिस स्टेशन अकोनबा मफमदगी फाकिबा मिचम सिंह असोय अंगाम यावदना थादोरकनबा अपील तौरकली सेंसस पांथोक्ट्रिंगै एनआरसी चटनहल्लु हाइना इमा कैथेलदा इरांग होरख्रे मियोय तरुक असोक अपनंख्रे तिंगना वाफोंग विलेज चथरखिबा थोंग ऑल इनपुई स्टूडेंट्स यूनियन ना यानिंदबा फोंदोरक्ली खुरुमजरी नॉर्थ वीडियो टीवी ना संदोक्चरिबा निमिदांगे पाउ मियेंग ताबिरिबा पुमनमकपु अहानबमक्कदाउंग शममिरना तरामदोक्चरी पाउ संदोक्न पिजरी चीफ मिनिस्टर यूनांग खेमचाना लिटान पुलिस स्टेशन अकोनबा मफमदगी फाकिबा मिचम सिंह असोय अंगाम यावदना थादोरकनबा अपील तौरकली चीफ मिनिस्टर की माइकेदगी थादोरकपा चेरोल अमदा लैंगांगना थौदोक अदु द चेनबा मियोय सिंह की मथक्ता चप चाबा एक्शन लखटकनी हाइना विक्टिम्स की इमुंग मनुंग सिंह अमदी मियाम की मफमदा थाजबा पिरकली लोइनना सीनियर पुलिस अमदी एडमिनिस्ट्रेटिव ऑफिशियल सिंह दसु सीएम ना अथुबदा मिचम सिंह अदुबो थादोकलकनबा चप चाबा थबक सिंह पाइखटनबा वारोल थमख्रे हाइरी अमरोंदा सीएसओ सिंह ना स्टेक होल्डर्स सिंह ना सुपुनिंग फाथनबा अपील तौरपगा इरोइनना पामदबा थौदोक थोहननबा होटनरिबा सिंगी मथक्ता चप चाबा एक्शन लखटकनी हाइबा वाफमसु थमलकली सेंसस पांथोक्ट्रिंगैदा एनआरसी चटनहल्लु हाइना इमा कैथेलदा इरांग होरख्रे मियोय तरु असोगपा नंख्रे जस्ट एंड फेयर डेलिमिटेशन जेएफडी ना लौखिबा वारे मतुंग इना एनआरसी नत्रगा मानबा कांगलोन अमा चटनदिबा फावबा मणिपुर सेंसस पांथोकपा यारोय हाइना इमा कैथेलदा पोफम फमलिबी इमा सिंगना खोंजंग जंगशिनदुना इरांग अदु होरखिबनी खोंजंग लोइसिंगना नो एनआरसी नो सेंसस नो फ्री मूवमेंट नो सेंसस हाइना थाबा प्ले कार्ड सिंग पाइदुना खोंजंग चंगसिलकपदा इरांग अदुबु लाक्षिननबा होटनबदा सिक्योरिटी फोर्सेस सिंगना टियर शेल अमदी स्टन ग्रेनेड सिजनदुना इरांग लाक्षिननबा होटनरखिबनी मदुदा मियोय तरु असोक अपनंखिबनी अखोन ngasi akom sida koi maruna sigi लागान स्टेट एकेडमी ऑफ ट्रेनिंग से कुन थों वजबगी मरमदी कोगी प्रिंसिपल सेंसस ऑफिसर ना क्याम चंद्र कुमार सिंह ना होखिबा 27 फरवरी 2025 कोपा ऑर्डर अमना ngasi एल्बेन मासिदा मणिपुर 2027 सेंसस सी तौननबगी ओबा ट्रेनिंग अमा मफम सिदा तौनी हादना अमा थुई मसी क्वाइदगी कोगी कैबिनेट फॉर जस्ट एंड फेयर डिलिमिटेशन की माइकैदगी क्वाइदगी लाइब किबा मनि हादना लवे मरम दी कैनु हाय कांदा होगी 2025 की दिसंबर दी होगा ममांग दा की होगा यूनियन होम मिनिस्टर दा दुगा स्टेट की गवर्नर दा कैंपेन फॉर जस्ट एंड फेयर डिलिमिटेशन की माइकैदगी हारिबो मसी की सेंसस है मसी तोबिगुनो मसी पोस्टपोन तोपियो अंटिल एंड अलेज मणिपुर सिदा सेंट्रल मसानसु होम मिनिस्टर मसानसु हंजन तोहान पीब स्टेटमेंट सिंग मणिपुर दा इलीगल इमिग्रेंट्स मयामा लागा लैरे हाइबसी अदुगा 3rd May 2023 दगी थोइबा सिगी लांसिनसु इलीगल इमिग्रेंट्स सिना अचौबा थोनबनि हाइबा होम मिनिस्टर की स्टेटमेंट को लैग्रबने सुगुंबा इलीगल इमिग्रेंट्स सिना स्टेट सिगी डेमोग्राफी दा अचुक तौबा चैथियन अमा पीदना लैरिङै मरकसिदा अखोगी लैरिबा मणिपुर की तोंगान सेक्शन कयादगी सीएसओ सिंदगी स्टूडेंट्स ऑर्गेनाइजेशन दगी सेक्शन इंटेलेक्चुअल मैम दगी इवन गवर्नमेंट दगी मणिपुर दा एनआरसी तो नेशनल रजिस्टर ऑफ सिटीजनशिप सी तौरबा नत और मानव मेकानिज्म अमा तौरकांदा इलीगल इमिग्रेंट्स सिंग खंतोप नत्रगदी मदु भावबदी नत्रगदी कोई अचोब अखोगी डेमोक्रेटिक इन्वेंटरिज्म लेरे थ्रेट अमा लेरे इंडिजिनस पीपल सिंग द थ्रेट अमा लेरे दना मसी तौददी यारो हाबो वफम हाइना लेना सुगुंबा लंफु हाफु मानबा मियाम की पल्स खंगदो मियाम की इहुल खंगदो मोंग सेंसस तौननबा एक्सरसाइज तौननबा ट्रेनिंग तौसलपसे मसी मणिपुर गवर्नमेंट
ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯔꯣꯏꯗꯕ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦ ꯍꯥꯏꯕꯁꯤ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟ ꯐꯤꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯊꯝꯖꯅꯤꯡꯕꯗꯨꯅꯤ ꯑꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯐꯤꯌꯔ ꯑꯣꯏꯕ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯃꯐꯝꯗꯨꯗꯒꯤ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁ ꯈꯛꯇꯪꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯗꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯃꯌꯥꯝ ꯑꯃꯁꯦ ꯄꯥꯁꯜꯂꯀꯥꯟꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝ ꯆꯨꯝꯗꯅ ꯃꯥꯡꯐꯝ ꯊꯣꯛꯇꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀॉन्स्टिट्यूंसी ꯃꯌꯥꯝ ꯑꯃ ꯃꯥꯡꯉꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯕꯁꯦ ꯃꯁꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯄꯣꯂꯤटिक्सꯇ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯂꯣꯟꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯛꯄ ꯌꯥꯕ ꯐꯤꯕꯝ ꯑꯗꯨꯅꯤ ꯍꯥꯏꯗꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯇ ꯍꯧꯖꯤꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯔꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯇ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏꯅ ꯇꯛꯁꯤꯟꯖꯅꯤꯡꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕꯀꯥꯟꯗ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯍꯧꯖꯤꯛ ꯇꯧꯅꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕ ꯁꯤꯒꯨꯝꯕ ꯁꯦꯟꯁꯁꯁꯦ ꯃꯁꯤ ꯇꯣꯛꯅꯅꯕꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯒꯗꯕꯅꯤ ꯍꯧꯖꯤꯛ 3 ꯃꯦ 2023ꯗ ꯊꯣꯛꯏꯕ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ Central Forces Singna Wafong Village Chatharakiba Thawong All Inpui Students Union na Yaningdaba Fongdorakli Union na shigi maikai Thadorokpa Cherol Amada Wafong Naga Village da 𝐶𝐢𝐯𝐞 𝐍𝐞𝐰𝐬 Semjaba Bunker Singh Central Forces Singna Thugaibada Natana Potlam Kaya Puduna Chatkiba Loinana Nongmai Round Kaya Kapsilamba Thawong Akanba Mongda Yaningdaba Fongdorakli Mari Lainaba Singna Naga Singi Right Lane Amadi Dignity Kahendana Thamnaba Hotnabiyu Naga Taba Mafam Singdagi Afaspa Lokthokpiyu Amasung Makhatana Sigumba Thodok Sing Thokhandanaba Athubada Central Forces Sing Naga Taba Mafam Singda Gi Lokthokpiyu Loinana Thodok Adu Amuk Hana Thokenaba Mari Lainaba Singna Chapchaba Thabak Paikhatpiyu Haina Union Nasigi Maikedigi Cherol Asida Makhatana Fongdorakli Ising Fangandabagi Mayokta JAC against non-supply of drinking water and water na ngasi numidang Wairampung Mangadagi Hauraga National Highway 102 Lilong Bazar to Usoipokpida Matam Kaktana Chathagani Tauramba General Strike adu Yashinam Purakpadagi Handokri ngasi DC Thobal Yumnam Robita IAS na chair lauduna SP Thobal SDPO Thobal Lilong Oshi NHI DCL PHED gi miyoi sing yauna JAC gi miyut singa ngasi nungtil DC Thobal gi conference hall da wari sanabada yashinaba purakpadagi general strike asi handokhibani wari sananaba adu loshilaga thorakpada paumi singda JAC gi convener Aziz Lamin Nungzai na hai NHI DCL amadi lengaki mari leinaba authorities sing yauna faminakiba mifamaduda hiram kayada yashinaba purakpadagi khongjang asi matam kharagi oina handokhibani Thasi kun fawbada Lilong Turel ahan bigi nakal animag Lilong Lehaukong yang bilekay amadi Lilong Bazar gi mafam singda ishing fanganba aduga lagliba April tang kuntra fawbada na Lilong Chobok Arapti water supply na konba mafam singda ising fanganba haina wafam singa sida yasinare Maramaduna ngasi numidang wairamdagi hauraga JAC na junction gani haina toramba general strike adu matam kharagi oina handokle haina Aziz Lamin Nongjaina Fongdoraki Gi pung tramathoi makhaida aikoi DC gi maikai dagi punna phaminna bagi tanja do ma kaurakpadagi khoi hojik JAC kangbu singa phaminari sida aikoi lairiba PHED NHI DCL aduga police department Wipro company amadi JAC kangbu singa DC yauna punna phaminare hairiba sida aikoi yasinaba ma purakle karamba yasinaba hairagadi liba aikoi gi April gi 30 fawbagi manung sida 30 फौ मनुंग सिदा कोई लिलोंग अराप्ती वाटर सप्लाई ना कोलिबा एरिया सिंगदा लैरिबा सिंगसि पुन्ना इसिंग फंगहनबा अमदी अइकोई होजिकी ओइबदा मार्च की हफ्ता सिगी मनुंग दना अइकोई की लैरिबा लहाखोंग तुरे लहनबी गी बोट साइड लिलोंग बाजार हारिबा सिगी बोट साइड सि इसिंग फंगहनबा हैना हारिबा सिंगसिदा पुन्ना याजिन मेनरे अदु अमदी अइकोई एग्रीमेंट अमा मसु साइन तौनरे अदुगा अइकोइना सिगी मखा पोना अइकोइना ngasi evening dagi pangthokani haina haujagani haina tawramba general strike adu matam kharagi oina aikoi relax tawjare haina mayam gi mafamda JAC gi maikai dagi convener ma oina mahut sinjaraga thamjari
All Manipur Dialysis Patients Association na load thingkraba KCP na hokiba tama panda 𝐶𝐸𝐯 Hospital and Research Institute asibu pung nifunipan gi manungda total shutdown tawgadabani haina news channel amadi pauche singda haplakpa adu dialysis patients singidamak amadi critical oiba anaba singidamak takhalaga philip adu athuba matamda handukpiu haina All Manipur Dialysis Patient Association na appeal tawrakli Association asigi maikai dagi thadorpa cherol amada tasengnamak hojik 𝐶𝐸𝐯 Hospital da Manipur amadi Central Government ki Health Scheme haibadi CMHTN PMGAY card ki makhada patient chamri gi mathakta dialysis chacharibani dialysis toba haibasita bu karigumba nongmahek dialysis chahudaba matamda patient singbu asuki matik khudong thiba nangadoribani siba fauba yawgadoribani maram aduna athuba matamda KCP ge philip adu athubada handukpiu loinana matungda asigumba athingba asi analaying sang hospital singda tawbidanaba association asina appeal tawrakli Valley and Hills Labor Union Group Manipurna Chief Minister 𝐶𝐸𝐯𝐞 𝐍𝐞𝐰𝐬 mafamda memorandum ama pishin kre Union asina pishin kiba memorandum aduda Manipur Building and Under Construction Workers Welfare Board 2023 gi September manga fawagi manungda lising ani kungani thoigi education benefits kidamak apply tokraba workers singi machamasu singi pifam thokpa kanaba sing hojik fawba pithoktana lairiba sing pithokpinanaba appeal tawbaga loinana mamangda thakiba workers sing yengshin binaba amadi wafam sing asi thabakta onthokpinanaba appeal tawki Manipur ki filmmaker Lakshmi Priya Devi na direction piba aduga Excel Entertainment na pothokuna malem gi lemjaningai oiraba BAFTA award phanglakraba Manipuri film bungi actor 𝐶𝐸𝐯𝐞𝐿𝐬 𝐁𝐫𝐴 na taram okre All Manipur United Clubs Organization amuko gi president gi thon pubiriba ikai khunajariba Sanjoy Sorok khaibamna amuko gi mahut senduna 𝐶𝐸𝐯𝐞 amadi mahaki imung manungi miyoi sing yauna haukiba tang tarukta Delhi gi Basant Kunj prominent PVR Cinema Hall mamangda achamba lengyan amadi momento khudol tamduna taramna okri Yaushangi aroiba namita mayang Imphal Bazada Water Festival sinkiba lanai miyoi singa Khuman United Clubs and Maira Paibis Association kukma gi thomi singna faminaraba matungda soikre matungda asigumba khunai asibu masak thian ba yaba thabak thoram amuk hanna tawraroi haina wakal taminakre hairi kukma gi maike degi thadorpa cherol amada matung tarakpada mayang Imphal gi club organization singna pangthokningba miyam gi oiba thabak thoram kayada kukma ga hana faminaraga asoiba yaudana pangthoknanaba watananaba haina su yanakre haina cherol asina makha tarakli Laimayum Raghumani Sharmagi Tarataruk Shuba dead anniversary gi thoram Khwai Brahmapur Nagamapal Laimayum Ler Krishna Chandra Mandopta Pangthokri Let Laimayum Raghumani Sharma Charitable Trust na senduna pangthokiba thoramadu the Home Minister Govindas Konthojam Uripok SC MLA Khwairakpam Raghumani Singh Founder Member BJP Manipur Pradesh TH Yumjau Singh Khongnang Thaba University gi VC Professor and Joykumar Singh Sarugyaki thoramadu Sarugyaba lakiba Home Minister Govindas na Paumi Singh da Fongdoropada Laikidraba Laimayum Raghumani Sharma BJP Manipur Pradesh ki ahanba president ni mahak miyamgi damakta kathokpa amaga loinana thabak tawramba mishakni hawgalakliba singna mahakna pamjoramba thabak thoram sing mapum fahanana ba khotnabagi tangai fadaba lei haiba wafam thamki
manipur da Bharatiya Janata Party ki wana ahanba president oibigiba yamna saknairaba majati bu ningjeba aduga bharat puningba dugumba leader amani adura mahakku ngasi ningsing boina khoi punona pham masida laksari wasi mahaki laikhidraba thawai aduna ishorgi khuyada santi oina leinanaba ai lai khrum jaba laksabani aduna sigumba sawwa akhoi bu lamjing ngam takpiramba leader amana takpiramba makoina pamjaramba thabak thawngsing adu thabak oina utpa ngamjage hajna ina isorda khoramjari Government of India के Central Bureau of Communication Ministry of Information and Broadcasting Regional Office Imphal Department of Law Manipur University का खुसनदुना Special Outreach Program on Nari Shakti and Vikshit Bharat 2047 पांगथोक्री MU Department of Law की Auditorium दा पांगथोकीबा थोरम अदुदा Professor Dr. 𝐂𝐲𝐸 𝐸𝐷 Dean School of Humanities MU Dr. 𝐸𝐸𝐸 𝐸𝐸𝐸 President and Resource Person HOD Law and Director Center for Human Rights MU Amadi 𝐻 Sharma FEO CVC RO Imphal Mathang Sitna Athoiba Mitumlen Singh Oina Saruyaki Loina Thoramaduga Mari Lenana Sport Quiz Competition Amasu Pangthoki Badanatana Mako Mathang Taraba Singh Nasu Manayan Thoki खत्तना लेबामा मसाफत हम सुनते दुपान खत्तना सुनते अगर संकल्पा लेबामा ओनगे हर तारगति मुझे पालना थोमाना सत्ता हमने यह से बिल्कुल खंडना लगी खाई खाई का सो अकेली खुलाए से दुपान मजरूर होगा दुपान खुलूंगा खुलाए होने लगी ये है उसी एक उनके हिस्ट्री साखी हो गई लेबानी मबूसी निथोंगा और नगुलुरावा सीरावा पांथों में आदि निथो ओइवा लेबानी मबूसीना निथो हमाल तो बड़ी प्रोसेस तदी लेंगे भी अमा याव तो बयाते है बसी नुमा और बसीना है हमाल प्रोसेस तो होना मुसी तो मुसी अगर बाबू बोलो है सब नसले एक कोई सोसाइटी सिरा मुबीना नुमा तदी किसी हथन लेगुम हे पुरंबा नोना ओन ज्ञानियों या ऐसा बताए मुबी का सत्य मेवा नजरा मानवना मानवतम थोबा मानवखंडम थोबा मानवतम थोबा मथोबा सी खंडला कोई मतम सी याना थेनबा मतम बनी है सबना मुबी का एकदम कोई हिस्ट्री मा सराहनीय नजर बदली खंडबनी कोई कंटेक्स्ट लाक्सर बता एक mythological theory कोई how वाली है लेक्चर लोग वाली सिरा टाइम से ममपुसी पानी अदो उन्हें सिंगिलो मनिबा टाइम से ममपुना टाइम से ममपुरा ममतंदरी इमाने सिलोई थोड़ी Vikshit Bharat से कोई यंग मतम दमसी कोई पिलर मरी न सावन पिलर मरी कोई योसरी दी मकों हम लोग विदुमाइना Vikshit Bharat से कोई 4 पिलर आहान कोई युवा यूथ चिंसी Vikshit Bharat की पिलर नंबर 1 अदोगा मथंदा कोई भारत इंक्लूडिंग मणिपुर से कोई लायर न बिथन बंदुम लेवामिना कोई गरीबी पोर्सिना कोई अनिशुब पिलर ने अहम शुभ पिलर ना कोई नुपी सिंसी कोई महिलाएं सिंसी अहम शुभ पिलर अदोगा मरी शुभ दना कोई फार्मर से कोई लौमी सिंसी मरी शुभ पिलर ना मसी पिलर मरी से याम कलन ममचन मसी कल काने ने कोई 2047 दा कोई डेवलप कंट्री कोई डेवलप इंडिया में कोई मंगला थमजरी से अदोगा Vikshit Bharat से की मागी फोकस एरिया दी 100% poverty elimination lives amata lehendaba aduga ani subada koi 100% infrastructure si thaglanba 100% akoi quality education piba aduna ne koi Manipur University da law department program tawisi 100% quality education 100% medical facility accessible koi da nawi ko mayam si aims kuma kai hospital sattu effort tawngamde koi praja si ana Vikshit Bharat thangota gadi 100% medical कोई access to the medical facilities उधर अदो 70% of women जिना कोई मागी कोई employment की जिदा participate होगे अदना Vikshit Bharat से कोई सुनिए जब मतलब सिदा मागी
overall structure yengda women empowerment part mani aduna government india na parliament de mamang 30% reservation inda akoi lok sabha as well as state assembly ji akoi bill si leirabani adu ano bill amasu even UGC leirabani ni hoji akoi bixi barak ke no law mala ani ana sigi sini akoi main focus area si adu bixi barak yam yaw phajal mana development is not only development akoi sustainable development haina environment ga biosphere ga the ecosystem ji protect ga as well as human development to masi possible ko balancing concept ko sustainable development ko masima koi basic barak ke overall man adu amon da good governance later the bixi bar si lawi aduna good governance possible bixi bar ki achoba mami part man ana koi manipur ja ko ni jama tam da internet district person si hoji ma koi jaga sinda koi ma si refugee do mine lay si mayam si good governance ta ko moi mapam da displaced area particularly sample particularly more than mo hanjara masu dignified life of people chumri ko si position ko gi bixi barak ki coverage se yaujabani adana amko so haijani Thawbal and 𝐶𝐞 district ki district industry center ki general manager S Nabakunjana awareness kam udyam registration drive ama pangthok lagani haina fongdorakli S Nabakunjana khuyekpiduna thadorakpa cherol amada hairiba awareness program adu tang taramari dagi hauduna tongan ba mafam singda Thawbal amadi 𝐶𝐞 gi mafam singda pangthokani hairi maduda kanagumba udyam registration tawdriba singna saruk yananaba appeal tawrakli Max Trophy 2026 ki ngasi sanakiba league match ta DLC amadi KCC senior mai pakri ngasi sanakiba ayuki match ta 11 warriors amadi KCC senior gi match ta 11 warriors na toss ngamduna vetting khanwada apibu over tara manga da over tara mathoiga ball amada wicket loinamak out oiraga run yankai khaktamak loba ngamki madugi paukumoina KCC senior na over manga ga ball amada wicket manga out oiraga target yankai humdoi lauduna mai pakhi match aduda KCC gi Bani Brona wicket mari lauduna man of the match takhi nungthil sanakiba match ta KCC Super Kings pu DLC na wicket mari da mai pakhi match aduda KCC Super Kings ta toss ngamduna batting tobada apibo over tarani thoida wicket mapan out oiraga apumba run humdraga taruk lauki madugi paukumoina DLC na over nipanda target run humdraga taruk lauduna match adu DLC na mai pakhi match adu da DLC gi Mohammad Danish na wicket mari lauduna man of the match takhi hayang ayuk KCC senior versus athokpam legend sanagani amadi nungthilda street gang amadi superstar 11 sanagani aroibada maruiba pa omana Chief Minister Yumnang Khemchana Litan Police Station a konba mafam dagi fakiba Micham Singh asoi angam yaudana thadoraknadaba appeal tawrakli Census pangthok tringai NRC chana halu haina ima kaithelda irang horkre miyoi taru aso apanangkri amadi Central Forces Singna Wafong Village Chatharakhiba Thong All Input Students Union na yaningdaba fongdorakli Northeast Window TV na sandok chari ba numidangi pau matang solution jari miyeng tabiri ba pumna mapu amuka suhana kurum jari Manipur के हान बा न्यूरो पेशेंट्स के अमत तंगाइरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंजोय मथक तोंगथाम लिकाई दा हांदुक चरे
hospital asina maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro gi layeng ber changba afaba makal gi khusu khulai amadi machine marang kaide lei masina kokka mari leina ba tongan ton ba makal gi anaba sing ningtina layengli lamdam masida neurosurgeon yamna tanga lei maramna chingmadi arapa hum dagi lakba anaba sing neurosurgeon unana ba honabada awaba kya mayong dari masida sunatna matam tintana anaba layeng una maram oraga khudong thiba kya su mayong dari masi punamakta khara do orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leidna anaba sing layengli hospital asida ataba mamalda layeng batanatana OPD general amadi ICU beds operation medicine x-ray amadi lab kamai le nabasnasu ataba mamalda hangalli ngasi magrension biro amadi kudong saba singa silobi ho hena ku bamrol gida mag hospital asigi telephone number 700553416 natraga 8974572154 da pau phobiraku yagani Northeast Window meaning tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada Atubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibetanatana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabatanatana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinena yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chaba sing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising mauda taretagi haujagani pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Hakchang phana thamge hairabadi iramda masimakta leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi manipur da su hogikti awang bathaki healthcare fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpham oiba service lobiu Babina Hospital where hope meets compassion akupamarol gidamak Babina Hospital Sajiwa Jail Road Khabai Soi Imphal East lengsin birau natraga aikhoigi phone number 6909390666 ta call tobirau